Manipur News Reader की चैनल की वीडियो अमता अपडेट तौजगे ngasi January की tang 13 nungthil phongbasi phongda Henjang village की chief amasung mamak nupa hatpada senaba B Gemnom village की chief phare Imphal East District Commando na mamang sahi ki July 13 da Henjang village की chief amasung mahak ki mamak nupa hatpada senaba miyoy ama ngarang police na pung 3 rom tabada phaba ngamkhre Imphal East District की SP office ta paumi singa unaba adu da district asigi SP Haubizam Jugesh Chandra na phongdokkhibada ngarang akaknaba paw ama phangbadagi Henjang village ki chief Thangniu Kipjen amasung mahakki mamak nupa Thingminglun Haukip hatpada maru oina chenariba Kangpokpi district ki Bigamnom village ki chief Pongting Thang Kipjen 38 apokpa Tenhang Kipjen nungthilpung 3 rom taba matamda lemkhom chingmang trorsingdagi phaba ngamkhibane mak pharaba matung wangpang chathabada Pongting Thang Kipjen na KLA gi high school da leiba Gampung Peace Camp tagi Kadar Singh nek tuna ke Henjang village ki sip amasung mamak nupa ani asi hatpani haiba khangma ngamle makha tara wangpang chathabda KLA gi Kadar Singh na Pongting Thang da M16 assault rifle ama AK rifle ohum amasung KLA gi Kadar mari khusin narba matung mihat adu chathakibani haiba su khangle mihat asida senariba Pongting Thang allies Pongting Kipjen phanaba hotnabada Imphal East District Police ki additional SP KS Krishna Tombi amasum additional SP Thangkoson Haukip na asoba thodang lokhi loinena makha tana ain yoiba serak lokhatnaba paikhat pa hokre hainasu phungdoragli thank you